Manipur top channel gi maikaidagi myam da health tips angkatang ngasidi lakhochara kana share tawjage myam da thoidok hindok na khangjin bada kana gani khanduna channel sina lakhochara kana myam da share tawjbani aduga myam sigi ngasigi health tips sigi content sigi maming si myam samken ba haibasisu long covid ki Khuwaidagi Maru oiba symptoms singi manung da amani expert sing na phungdorok pa wafam khara myam da lausing gi pukai oina lainaba myam da share tawjage myam taminasi long covid ki Khuwaidagi yamna thengnagan ba symptom manga gi manung da samken ba haibasi amani haina expert singna declare tawkhre covid-19 virus na Khuwaidagi aikhoi gi punsida laktuna hek yaba mawong khudingmakta akaiba thwalaglibasi sahi ama faraklabugumbani masing yamlaba study sing amadi tungan ba vaccine sing puthorakpa maramna virus asi aikhogi iraktagi suksoi soidra mutkragani haibasimadi lengdraba uafam amani haiba yare adubu tamthiraba virus asina thokhalamle akiba amadi thokhalamle amang atasingdi aikhogi irakta lengdana adumak lairi Haujiki tangkak asida aikhoigi irakta lairiba khudong sadaba ama panba taragadi long covid haibasini covid-19 na naruba patient sing laina asidagi fagalaklaba yamna kuiraba matung fawbada khudong sadaba kayadi adumak makha tana khangduna leiba yauri anauba study amagi matungina covid naruba miyoi kya amada SARS-CoV-2 gi long term effects singi manungda ama oina samkianbagi khudong sadaba thengnabagi report lairi hairi long covid haibasi covid-19 na naruba miyoi singna fagalaglaba matung sayol kayarum natraga tha kayarum supna mayuknaduna laiba covid-19 virus ki effects singi symptoms sing adubu khangnaba tam amane National Institute for Health and Care Excellence NICE gi matungina long covid asi sayol taragani thoidagi hena sangna mayuknai hairi Office for National Statistics ONS gi matungina covid-19 virus ki patient manga gi manungda amana sayol manga natragana manga dagi hena layung sing uba phangi hairi lasin ki anabu study amana covid survivors sing naba fogalaklaba matung tha taruk helaba fawbada symptoms sing mayuknai haina claim tawri symptoms sing adugi manungda samken ba haibasi Khuwaidagi hena noaitaba amani hairi alopecia natraga samken ba haibasi malemgi mafam kyada lairiba miyoi singa tongan ba maram kya mukna thokhanba yamna toina thengnaganba common oiba issue ama oiragasu anauba findings singna masi covid-19 virus ki symptom ama oibasu yai haina suggest tawri The Lancet publish tawkiba study amagi matung ina covid survivor singi saruk mari thokpagi manungda amadi covid-19 major oiba after effect ama oina samkianbagi khudong sadaba thengnai hairi study adubu sathariba researcher singna China gi Wuhan hospitalized tawkiba patient lising amaga satruka yankhaiga manga evaluate tawki makhoi sing adugi manungda 22% haibadi patient sahumga yankhaiga mathoina hospital dagi discharge tawkiba tha taruki matungda samkenbagi khudong sadaba mayokna ki hairi study aduna makhatana thengna kibada samkenbagi thawong asi nupa singdagi nupi singdana hena thengnai hairi samken ba sigi matakta yamna sok thaba natragana muscle son thaba tumba yadaba amasum anxiety natragana depression singbusu yamna sang wangna thengnai haina study adugi findings singna report tawri patient singi 22% samken bagi thawong thengna ba matamda patient 26% dana tumba yadaba amadi 23% dana anxiety amasum depression gi kodong sadaba mayuknai haidi hanasu phongdorakli amasung lamdam asidasu covid-19 gi yamna tamthiraba phibam adu khara makhaidi phare haibabu lamdam asigi miyoi kya amadi long covid ki saina saithing soidana maki mayuk naramgani hiram asigi mari lainana
laingangna amadi mari lenaba loisangsinna mathau taba thaurang thoksal paikhatuna asigumba khudong sadabasing asi masak khangdoktuna paikhatpa yaba layeng kanglon sing paikhatpa mathau tare COVID-19 narubadagi fagalaglaba miyoisingnasu long COVID ki layong sing isa da thengnarabadi doctor tanaduna layeng thokpinaba khwaidagi achumba khongthang oigani haibasi expert singna phongdoknarapu motching akhangai singna share tawbirapani amasum myamna sigi health tips singa sigi loksing gi pukai health tips myamna tabiba loraba matungda myamna kanai khanbiragari singai soiduna mipum khudimakta video sibu share tawbiramu hainasu manipur top channel gi maikedi gi myamda request tawjari amasum losilak poina content masang tanga myamna hapsaramge myamna fuktaminasi Myanmar myamna su thojo hindona khangnarabani military coup toksing gi matangna myamda update masang tang pijarke Facebook na makhoigi platform singdagi Myanmar lanmi bu athing bathamkhre Facebook na ngasi phongdorakhibagi matung ina makhoina Myanmar gi lanmi singna makhoigi Facebook amasum Instagram platform sing sizinaba athuba matamdagi thingle haina phongdokre hairibu wafam adu lanmina sakti paisin khraba matungda mairam Asian laibak aduda sayol kya subna pak sana demonstration sangshilakpa maraktani misimina thokpa hingsa yauna February amadagi tholagliba thakdok sing aduna athingbasi thamnabagi asobo maram ama oiri haina Facebook na blog post amada phongdokhi Myanmar army gi tatmadawbu Facebook amasum Instagram makhatana sejinahanbada tholakadaba khudong thiba du yamna sawgani haina thajai November 9 na pangthokiba mikhalda Aung San Suu Kyi gi National League for Democratic NLD na mai pakraba matungda namthak tawi haibigi maral siduna lanmina tha asida sakti paisin kiba amadi Suu Kyi amasum party gi lusimusimu phajinduna thamkhibane US Tech Giant aduna haikibada makhoina tatmadawga mari leinaba commercial entity sing punamaktasu athingba thamduna makhoigi platform singda advertise tawba yaru haiki Myanmar lanmigi mathakta athingba thamlamba warip asi Myanmar thoidok hendokpa mawongda miyoibagi hak sing khungawnaba amadi tungda lanmina lusingduna tholakpa yaba khudongthiba singi yenglagani maduda natana ku chathakibadagi Facebook ki satna kanglon sing lanmina mamangda tawkhibagum satnari thugaiki lanmi government na wafam adugi matangda mot amata phongdoraktri Zamanstana miyamga I pau faunanabagi amata ngairaba pambaisingi manungda ama oibna Facebook asi Myanmar paksana sizinai kugi anganba sarukta lanmi laingakpasingna platform adubu athingba thamnaba khanaba sulaiki haukiba sei kiagi manungda Facebook na Myanmar civil right activists amasum democratic political parties singda I pau faunaduna lanmigi mayokta shagwalaktuna English ngani taraga nipan online satakiba head campaign singi international criticism ayonaki Facebook na lanmi lusingba haujingna laibak adubu ngakliba min ong lying amasum senior officer amasum lup taraga mapan nga mathakta athingba thambaga loinana lanmi gi member singna sijinakiba page amasum account sa kyam lothokhi heba pawmusu maruiba pawamoina phonaki